Laingak state amadi Central Force-singa mari lainaba pau pumnamak boycott tawragani. Paumi-singna Siroi Festival-gi pau loba chappa matamda Galathabida Security Force-na thingduna thokiba thawdok adugi matangda ngarang All Manipur Working Journalists Unit Amju amadi Additional Gauge Manipur IGM-gi oiba General Body Meeting ama pangthokkibaga loinana Laingak state amadi Central Force-singa mari lainaba pau pumnamak boycott tawnaba warep laukre. Amjugi General Secretary Khongpham Machet Thadorappa Cherol amana hai ngarang ayuk pung 13 dagi hauraga numidang athengba fawba chathakiba emergency general body mifam aduna laukhiba warepsing adudi ngasidagi hanagum I pau phongbiba thabok makha thana chathaba adum oinamak Manipur Laingaka mari leinaba I pau sing state amadi Central Force singa mari leinaba I pau sing di inquiry committee gi report laktriba fawba boycott tawba inquiry committee asina matangda General Secretary na tha asigi kumathoida thadokhiba order adugi paratuda yauriba wafam adu semdoknaba recommendation thaba loinana Galathabida paumi-singda chathakhiba bus aduda ayer apan pirakhiba security personnel sing adu inquiry asi loidriba fawbada atoppa mafamda transfer thabiba haiba wafam sing asini. Journalist right sogakre wakal mifam famkre Indian Army na semba bumper zone lokthokadabani CBI Urkulda pangthokpa mangarak suba State 11 Siroi Festival 2025 hongdokpagi pau loba chatkiba paumi-sing puba Manipur State Transport MCT gi bus security force na chatlankhidaba thawdok adubu yaningdaba phongdoktuna coordinating committee All Manipur Integrity Kokomina ngarang ahing nongyai-dagi kauriba pung 49 gi January strike makai kayadagi sagolkhibaga loinana mafam kayada wakat mifam chathakre. CBI Manipur State Council nasu thawdok adubu thingana lawbaga loinana wafam aduda January-ba matik chaba logi cherak lokhatnabasu demand tawri. Iramdam asida iningtamna chatpa phangdribasi Indian Army na thingbadagini Army na semba khusemgi bumper zone khudakta lawthokadabani hainasu demand tawri. General State chokatpa miyoisingna Thawal District ki manung chanba Thawal Kaithen Yaripok Tampha Kaithel Yaripok New Market Wangjing Khongjom na chimba maruoiba Kaithen amadi tukal sing thonglonakhi. Pathau Marangthem Nanau Allies angambana laikhidabada KYKL na Awaba Fongdoklkli. Kanglei Yawol Kalbaluf KYKL gi miyamgi Yawol Lami MYL gi Pathau Private Marangthem Inau Allies ngamba sahi 35 na laikhidabada lup asina Awaba Fongdoklkli lona thingkraba lalolup asigi Secretary Publicity and Research AI Favana Kuyepiduna Thadorappa Cherol amana hai Pathau ngamba tha asigi 17 nithokaba numiki ayuki pung 13 tarakpa matamda hujik mem Kanglei member ngamkhai paringda yeknaba mayang lami amadi makoigi proxy process KNF bigia apunba tengoloiga Kanglei Yawolof singi tengoloiga soknariba lamfamgi Fairline amada mathau tawringaida yeknabana kaplakpa sniper na thabadagi thawaina ponthakpi kibani. Pathau Private Marangthem Inau Allies ngamba Sujanpur District ki Lwibungdagini laikhidraba Marangthem Mani amadi Marangthem Ongbi loidang anigi macha manga gi manungda ikon kona phangjakhiba maparini. Pripakna ikai khumnaba utpaga loinana Awaba Fongdoklkli Kanglei Yawon Kanbaluf KYKL gi Pathau Private Marangthem Inau Allies ngambana laikhidabada Pripaki ki ikai khumnaba utpaga loinana Awaba Fongdoklkli. Sugi ground run Thugaiba sing cherak pibiyu Manipur gi apunbagi saktam thugairaknaba illegal migrant chin Kuki Soo terrorist singna kham thengna singnarliba asida Indian government na tumina leisinbadagi Laingaki mathakta landarabagi chang noma-nomagi hengkalaklek. Lebak asigi ngamkhai lana huralalongda changlakhiba Myanmar based tawriba terrorist group kharaga nomai sungkap kapnadana tawnakhiba suspension of operation su tawnakhiba aduda separate administration demand tawba Laingaki apunba saktamda singnaba tawdana haiba yauna hiram kayada yanabaga sahi tawnakhiba adubu terrorist group asina sugi ground run Thugaibaga Lebaki mathakta landaraktuna makhoigi tonganba lebak semnaba demanda landarakpada lanchadraba micham chani yankhairomgi thawai khanguthakta hingtathakre miyoi kaya mafam khangdana mangkhre yung lising kaya mai thadoktuna ut onkhre Khunggang thadokduna lanjenakhiba miyoi lising yankairom hena relief camda changjafam lawduna leiri adubu sugi ground root thugaiduna lebaki mathakta landarakhiba terrorist singi mathakta war crime chathabagi mayokta Indian government na
ꯀꯣꯛ ꯅꯣꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯒꯤ ꯊꯧꯁꯤꯜ ꯆꯠꯊꯗꯨꯅ ꯂꯩꯕꯁꯤꯗꯤ ꯂꯣꯏꯈꯝ ꯅꯥꯏꯗꯅ ꯂꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯛꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯒꯤ ꯁꯨ ꯍꯟꯗꯣꯛꯇꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯨ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯋꯥꯡꯃꯗ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛ ꯌꯥꯎꯔꯤꯕ ꯆꯤꯟ ꯀꯨꯀꯤꯖꯣꯒꯤ MLA ꯑꯃꯗꯤ ꯀꯨꯀꯤꯒꯤ CEOꯁꯤꯡ ꯑꯃꯗꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯄꯨꯟꯅ ꯒꯨꯋꯥꯍꯥꯇꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯁꯨꯗ ꯂꯩꯔꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯊꯧꯔꯥꯡ ꯇꯧꯔꯛꯂꯕꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒ ꯂꯥꯞꯊꯣꯛꯅꯒꯅꯤ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒ ꯋꯥꯔꯤ ꯁꯥꯅꯒꯗꯕꯅꯤ ꯍꯥꯏꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯋꯥꯍꯧꯗꯣꯛ ꯑꯁꯤꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯗ ꯂꯩꯉꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯕ ꯍꯤꯔꯝ ꯌꯥꯎꯕꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯈꯟꯅꯐꯝ ꯊꯣꯛꯇꯦ꯫ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯋꯥꯡꯃꯗꯒꯤ ꯆꯪꯂꯛꯈꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯀꯥꯗꯔꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯊꯤꯟꯗꯣꯛ ꯄꯨꯈꯤꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯂꯕꯗꯤ ꯋꯥꯍꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯗ ꯁꯧꯒꯠꯄ ꯑꯃꯗꯤ ꯍꯛꯊꯦꯡꯅꯅ ꯌꯥꯎꯕ ꯌꯥꯕ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞ ꯆꯞ ꯆꯥꯕ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯐꯤꯔꯦꯞꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯔꯥꯜꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯏ꯫ ꯁꯨꯗ ꯂꯩꯔꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒ ꯂꯩꯉꯥꯛꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯉꯥꯛꯀꯤ ꯐꯤꯔꯦꯞ ꯈꯪꯍꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯃꯥꯡꯍꯟꯗꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯄꯥꯟ ꯂꯝꯗꯒꯤ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯂꯛꯈꯤꯕ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯆꯩꯔꯥꯛ ꯃꯍꯜꯒ꯭ꯔꯥꯝ ꯇꯦꯂꯔ ꯑꯦꯇꯦꯛꯀ ꯃꯥꯟꯅꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕ ꯇꯥꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗ ꯌꯣꯡꯂꯩ ꯃꯔꯩ ꯅꯥꯏꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛꯀꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯄ ꯌꯥꯏ꯫ MLAꯁꯤꯡꯒꯤ ꯀꯣꯅꯨꯡ ꯂꯥꯜꯍꯧꯒꯤ ꯋꯥꯔꯣꯏꯁꯤꯟ ꯂꯩꯇ꯭ꯔꯤꯕꯃꯈꯩ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯊꯝꯕ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯈꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ꯫ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯧꯒꯥꯏ ꯄꯥꯡꯂꯝꯕ BJPꯒꯤ N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯀꯤ ꯃꯍꯨꯠꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯠ ꯁꯁꯄꯦꯟꯁꯟ ꯊꯝꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯍꯛꯊꯦꯡꯅꯅ ꯂꯩꯉꯥꯛꯄ PR ꯊꯝꯃꯛꯈꯤꯕ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯉꯥꯏꯐꯗꯅ ꯂꯧꯈꯠꯂꯛꯈꯤꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ PR ꯊꯝꯃꯛꯄꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯈꯤꯕ ꯑꯗꯨ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯇ ꯌꯥꯎꯔꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯗꯕ ꯑꯃꯗꯤ ꯂꯨꯆꯤꯡꯕ ꯁꯤꯟꯗꯣꯛꯇꯨꯅ ꯀꯣꯅꯨꯡ ꯂꯥꯜꯍꯧ ꯆꯠꯊꯔꯛꯈꯤꯕꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯏꯂꯤꯒꯦꯟ ꯃꯥꯔꯀꯦꯠ ꯆꯤꯟ ꯀꯨꯀꯤꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯋꯥꯍꯧꯗꯣꯛ ꯋꯥꯔꯣꯏꯁꯤꯟ ꯌꯥꯎꯅꯕ ꯂꯩꯉꯥꯛ ꯃꯅꯨꯡꯒꯤ ꯋꯥꯍꯧꯗꯣꯛ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯦꯗ ꯁꯁꯄꯦꯟꯁꯟ PR ꯊꯝꯃꯛꯈꯤꯕꯅꯤ꯫ ꯁꯦꯟꯇꯔꯗ BJPꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ BJPꯒꯤ N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯂꯩꯅ ꯂꯩꯅ PR ꯊꯝꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯧꯁꯤꯜꯗ ꯃꯤꯌꯥꯝꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯟ ꯑꯣꯏꯕꯅ ꯅꯝꯐꯨꯗ PR ꯊꯝꯖꯤꯟꯈꯤꯕ ꯑꯣꯏꯕꯅ ꯑꯃꯨꯛ ꯍꯟꯅ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯅꯤꯄꯨꯔꯗ PR ꯊꯝꯕꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ PR ꯊꯝꯅꯤꯡꯗꯨꯅ ꯊꯝꯕ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ PR ꯊꯝꯃꯛꯄ ꯊꯥ 3 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯒꯤ ꯂꯥꯟꯗꯥꯔꯛꯈꯤꯕꯒꯤ ꯋꯥꯍꯧꯗꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯃꯄꯨꯡ ꯐꯥꯅ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯟꯗꯤ ꯇꯥꯈꯤꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯤ ꯁꯦꯄꯔꯦꯁꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯑꯃꯗꯤ ꯃꯤꯇꯩꯗ ꯊꯝꯕ ꯑꯊꯤꯡꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯊꯤꯡꯕ ꯑꯗꯨꯃꯛ ꯊꯝꯈꯤꯅꯤ꯫ ꯈꯣꯡꯖꯪ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕꯒꯤ ꯈꯝ ꯊꯦꯡꯕ ꯁꯤꯡꯅꯕ ꯈꯣꯡꯐꯝꯗꯒꯤ ꯍꯟꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯏꯂꯤꯒꯦꯟ ꯃꯥꯔꯀꯦꯠ ꯆꯤꯟ ꯀꯨꯀꯤꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯤꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯈꯣꯡꯂꯩ ꯊꯨꯅ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠ ꯃꯅꯨꯡ ꯂꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯗꯨꯅ ꯂꯩꯕꯗꯒꯤ
ꯋꯥꯊꯣꯛ ꯑꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯧꯁꯤꯜꯗ ꯄꯦꯟꯗꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯃꯤꯌꯥꯝ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯃꯨꯛꯅꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯑꯁꯤ ꯌꯦꯡꯂꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯊꯝꯅꯕ ꯑꯊꯨꯕꯗ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤ.ꯑꯥꯔ.ꯒꯤ ꯃꯍꯨꯠꯇ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯗꯤ ꯀꯔꯝꯕꯅ ꯂꯨꯆꯤꯡꯕꯒꯤ ꯃꯈꯥꯗ ꯂꯩꯉꯥꯛ ꯁꯦꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯂꯨꯆꯤꯡꯕ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯀꯣꯅꯨꯡ ꯋꯥꯔ ꯂꯥꯜꯂꯧ ꯆꯠꯊꯔꯤꯉꯩ ꯃꯔꯛꯁꯤꯗ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯂꯨꯆꯤꯡꯕ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯕꯨ ꯁꯧꯒꯠꯄ ꯑꯅꯤꯒꯤ ꯈꯨꯠꯄꯨꯁꯤꯡ ꯂꯩꯕꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅꯒꯤ ꯁꯤ.ꯑꯦꯝ.ꯗ ꯑꯃꯨꯛ ꯍꯟꯅ ꯂꯩꯉꯥꯛ ꯄꯥꯏꯍꯟꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯂꯨꯆꯤꯡꯕ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯒꯤ ꯂꯥꯜꯂꯧ ꯆꯠꯊꯔꯤꯕꯁꯤꯡꯅ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯑꯦꯟ ꯕꯤꯔꯦꯟ ꯅꯠꯇꯕ ꯂꯨꯆꯤꯡꯕ ꯑꯃꯅ ꯂꯩꯕꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯦꯟ ꯕꯤꯔꯦꯟ ꯁꯧꯒꯠꯂꯤꯕꯁꯤꯡꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯤꯗꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯕꯤ.ꯖꯦ.ꯄꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯕꯤꯠ ꯄꯇ꯭ꯔꯅ ꯏꯝꯐꯥꯜꯗ ꯂꯥꯛꯈꯤꯕ ꯑꯗꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯀꯨꯀꯤ ꯑꯦꯝ.ꯑꯦꯜ.ꯑꯦ ꯌꯥꯎꯅ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯁꯦꯁꯣꯁꯤꯡꯒ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯈꯪꯗꯣꯛꯂꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯅꯕꯒꯤ ꯊꯧꯗꯥꯡꯒꯤꯗꯃꯛ ꯐꯤꯚꯝ ꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ ꯂꯧꯏ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯂꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯥꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯨꯅ ꯅꯤꯡꯉꯥꯏ ꯊꯪꯗꯥꯅꯗꯨꯅ ꯂꯩꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯄꯨꯡ ꯐꯥꯕ ꯄꯤ.ꯑꯥꯔ. ꯊꯝꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫